maruiba pau pizari. Sing amasung tampakta pak sana combing operation sing sathanaba security review meeting pangthokre. Laimakong Lailong Wi-Fi corridor da thokiba violence thongdok singgi matangda NWU na document tawkre. CRPF DG na Manipur ki governor ga unaduna force asina lawkhatliba security measures singgi matangda pawdamkre. Chana loibol kulen thongdokta chenaba sing phanaba security agency singda akanba direction pikre. Amadi DGP oiramba Rajiv Singh IPS ngarangdagi hokna cabinet secretariat wing secretary security oina SARS pukre. Kurumzari ISCOM Manipuri pau miyeng tabiriba khwaipum namakpu taram oksari hauzik pau sandokna pizari. Sing amasung Tampaki district singna hengalakliba hingsagi thawdok sing asibu laksinaba amadi hauzik state asigi Indo-Myanmar borders da sathariba border samban khabagi thabak sing khumang sauksinna paikhatpa ngamnabagidama Home Minister Govindas Konthokjamna New Secretariat Imphal gi conference hall da security gi second monthly review meeting pangthokre. Official source amagi matung ina security review meeting aduda state asida deploy tawriba Central Security Forces singi makok thongba official sing yauna state ki DGP amasung atai makok thongba police official singna saruk yakhibaga loinana state asigi sing amasung Tampaki district singda hengalakliba hingsagi thogdok sing laksinnabugi damak security forces singna pak sanna khulai paiba miscreants amasung unlawful activities sing tawriba singi mathakta combing operation sathaba hauragani hairi. Security singi oiba high level meeting aduna citizen sing ngak senaba santi puraknaba amasung hauzik lairiba security gi challenges sing asi thengnana bagidamak state asida security gi operational deployment sing mapangan kankhanhanambada maru oina midyeng thamki hairi. Pangthokhiba high level security meeting asi Ministry of Home Affairs Government of India na Manipur state ki oina CRPF ki haithoi singthoi raba commando battalion for resolute action cobra gi battalion ani deploy tawrakhiba asigi matung tarakpadani hairi. Hairiba jungle warfare da specialist oiraba cobra unit asina volatile oiba phibam da lairiba Manipur state asida active oina operate tawriba armed group singi mathakta target operation sing sathaba horagani hairi. State asigi oina deploy tawba hengalakliba CRPF personnel lising tarani thoidagi lising tara manga romna routine oina law and order ngakpada mateng pangli. Masigi mathakta rapid action force RAF ki personnel lising ama amadi Indian Army amasung Assam Rifles personnel lising tara rom state asida deploy tawduna law and order ngakpada seasonary. Officers singna Hongdorakpagi matung ina Home Minister Govindas Konthokjamna landam asigi miyamda thajaba thamladuna hostess ke thawdok singna maram oiraga charangnaba phibam amada lairiba asi koknabagidamak laingaki maikaidagi honaba yaba sing honari mamangtha me 16 da Kangpokpi district ki Lailong Wi-Fi khuldagi naga civilian taru phajinduna thamkhibadagi haujik phawba thiba khangdana lairiba asigi prop tawnaba NIA da sinakre haina phongdokhiba wafam NIA na hiram asiga mari leinana High Court ta chathakhiba hearing da state government na sinarakpa laitri haina phongdokhibadagi matangda Minister Govindas na hai mahak masa magna mari leinaba file singda sign tawduna NIA da sinabagidamak thaurang sing paikhatkiba laikre issue adu misunderstanding na maram oiraga thokiba oirongani haina phongdorakli hairi.
Lailong Wi-Fi amasung Laimakong area singi akoibada mathang manau naina violence oiba thaudok sing kihan khanghanduna mafam asida minority oina lairiba naga singda insecure ohen kiba thaudok singi akupa thawong sing puthokduna mafam asida nongmagi naga singda satharakliba violence oiba thaudok singi document tawkhre Union document tawriba thaudok singi report sing ase victim sing khulgi ahal sing amadi thaudok thokiba mafam singda satuna Khomgatpa first hand report singda yumpham oibani hairi Union asigi serolda inkumja lisingani kulumdoigi May 3 maitai amasung kuki anigi marakta thoglakhiba ethnic violence asigi matung tarakpada khulai paiba kuki militant amasung local aggressor singna punna mafam asigi naga khul sing amasung khundaminariba non kuki community singda mathang manau naina target tawduna attack sathaduna lakli hairi NWU na mafam sing asida thokkiba thaudok asi kuki militant singna mi phaba hostage taking tawba khunja misam phu chaiba intimidation tawba yungkai mai thaba amadi naga khunja sing ki han khanghanduna tawba sing mafam asida pak sanna aki akhang nanghanduna lairi hairi ba thaudok sing asi kuki militant singna haukiba chahi ahum asida chathaduna lakli hairi Organization asigi matungina hairiba mafam sing asida naga amasung minority community oina lairiba singi safety property amasung livelihood ta sauna khudongcha daba mayongna duna lairi union asina makhatar duna mafam asigi khul singda naga singna chatpa matamda harassment amasung intimidation tawba lep 3 hairi NWU na mafam asida thok kiba violence oiba thaudok sing list tawduna document tawruba asida sok tarik yauna palladuna kumjali singani kulumdoigi March 15 da kuki singna koncharam naga khulgi JCB excavator ama saka ani panba gari ani lailong wifi khulda thugaikhi kumjali singani kulumdoigi June 19 da laimakhongda leiba naga lukhrabi nupi ama kuki community gi mioi singna security forces mafam aduda laina mai thaduna hatkhi kumjali singani kulmari gi June 18 da kharam thadoi Khul Women's Village Chief amasung mahaki machanupaga loinana kuki militant singna lailong wifi khuldagi phaduna pukhi kumjali singani kunmari gi September amada hairiba nupi asigi yumda khulai paiba mioi nipurom sanglaktuna laisinna ba honaki adubo mioi sing adu tungda khunja singna tanthoki kumjali singani kunmanga gi January 3 naga khunja nupi ama kuki militant singna tamthina phuduna hana ba honaki kumjali singani kunmanga gi April 5 da Koncha khul naga village da khulai paiba kuki mioi singne attack tawduna khul asigi village se chairman secretary pastor amasung khunja sing tamthina phu chaibaki thodok sing thokhi sahi asigi February 8 da AB ajanda leiba ke langui ramgi yum numidang da kuki singna mai thaki sahi asigi January 18 da ireng naga khulgi gate ta khilliba monolith ki mathakta kuki militant singna Cookie land and stay away thaduna thamlamkhi sahi asigi me 18 da lailong wifi area da cookie militant KNFP singa naga khunja 19 phajin khibaga loinana dolangkhul da Wilson thanga chiru kauba naga lomi ama cookie militant singna nomaina kaptuna hatkhi thaudok sing asigi mathakta ingkumjali singani kunmari gi November 15 da laimakhong military station da military engineering services MES Project Supervisor oina thabak tawa Laisram Kamal Babu Singh mangkhibadagi thiba khangdana lairi me 18 da Scotland amasung Kojim Khul ani ki marakta thado baptized church religious leader ahum yauna driver ama ambush tauna hatkibaga loina dolang khulda tanga koba khunja ama hatkhi kumjali singani kulumdoigi July kulumdoi da mahiroi ani phijam hemanjet chahi kun amasung linthoi ngambi chahi 13 Zaujang Tek area dagi mangkhibadagi thiba khangdana lairiba thaudok sing asini hairi mi mangkhibagi thaudok sing leptana thokliba sing ase laimakhong Zaujang Tek corridor asidani haina khanglaba phawba mari lainaba authorities singna ngasi phawba corridor asida security section thaurang sing ningthina paikhatpa udri masigi mathakta me thagi 19 da lailong wifi khuldagi konsa khulgi naga khunja civilian cookie militant group cookie national front presidential KNFP na phaduna pukhibadagi ngasi phawba
thiba khangdana mafam khangdana leiri hiram asiga mari lenana NWU na Ministry of Home Affairs Central Government amasong State Government singna thiba khangdana leiriba kunja singi mari makong khangdoktuna awafamda leiriba imung manung singda pau phongnabiu haina appeal tawrakli violence oiba thogdok sing asi suspension of operation da yauriba cookie militant sing senaba maramna Government of India na tawnariba agreement sing assess tawduna tangai phadrabadi agreement sing sense tawnaba honagadabani hairi Central Reserve Police Force CRPF की Director General Gyanendra Pratap Singh na Lok Bhavan Imphal da Governor Ajay Kumar Bhallaga unaduna Central Force asina Manipur State ta thokliba irang sing asiga mari lenana lokhatliba security measures singgi matangda paudam khre hairi Official source amagi matung ina CRPF DG Gyanendra amasung force asigi makok thongba official singa loinana ngarang governor da Manipur gi hauzik oiriba security gi situation sing amadi forces asina state asida law and order ngaknaba amadi santi amasung tangdu leitaba hanjilaknaba sing amasung tampakta sathariba operation singi matangda paudam khi hairi governor ga unakhiba aduda Maru oina state asida security arrangement sing mapangan kangkhathanba miyamgi punsi amasung lanthung ngakpa matamgi oina thokliba irang sing laksenduna lamdam asida santi amasung tangdu leitaba puraknaba honabagi matangda akanba miyeng sing thamki hairi unakhiba duda governor gi maikaidagi security forces singna coordination pinaduna hauzik oiriba state asigi law and order gi phibam singda secure environment ama thamnaba honariba sida thagatpa phongdoki hairi nakal amaromda CRPF ki DG General Gyanendra Pratap Singh amadi force asigi makok thongba officer singa loinana Chief Minister Yumnam Khemchan Singha ngarang CM Secretariat ta unaduna force asina state asigi law and order ngaknaba amadi atai maru oiba operation singda saruk yaduna santi amasung tangdu leitaba hanjilaknaba honariba singi matangda paudamkhe Hiramasiga mari lenana Chief Minister Khemchana social media da thagalakiba post amada CRPF na kathokpaga loinana state asigi law and order ngakpada chawna mateng pangliba amadi santi amasung tangdu leitaba hanjilaknaba honariba sing asida thagatpa phongdorakpaga loinana state government asina security sing mapangan kangkhathanduna miyamga thajaba thamhanba amadi phuruk kanglup maselgi marakta nungsi chanana himinanaba honari haina phongdokle Central Reserve Police Force CRPF की Director General Gyanendra Pratap Singh na mahaki numit chanba Manipur State Khongsat की manung chadna ngarang Ukhul District की Litan CRPF की Trooper Singh deploy tawduna leiriba mafam sing satuna yengsin khibaga loinana officer singa unaduna camp sing amadi security infrastructure sing assess tawkhi tungda Central Reserve Police Force CRPF की Director General Gyanendra Pratap Singh Imphal Laiba Group Center Memorial da Martyrs Oikraba Trooper Singi Mafamda Ikai Kumnaba Utki. Kampokpi District ki Manung Chanba New Kaithel Mambi area da Nauna Khundaba Loibol Khulenda Khulasigi Village Chief Lekhongam Haukip Sahi Kuntramari Apokpa Manglung Haukip Amasong Mahaki Mirol Libi Loinabi Tinmeri Haukip Sahi Kunmanga Amasong Kunja Ama Jangminglang Haukip Sahi Kuntra Apokpa Saikoha Haukip ngarang ayuk anganbada khulai paiba militant singna nongmai kapsinduna attack sathaba matamda hatkhiba amadi militant sing aduna khulasigi yum taret rom mai thaduna amangata thokkibagi thodok aduda chenariba sing state forces yauna security agency singda phanabagi damak akanba direction pikre Chief Minister Secretariat tagi thadorakpa cherol amagi matung ina loibol khulen gi thodok adubu Chief Minister na akanba mongda condemn tawbaga loinana thodok adu yamna pendaba nungsi haitaba thodok amani hairaduna asikumba thodok asi kaidonungda kawba yabangamloi amadi thodok asida chenariba sing phaduna thodok asigi justice puraknaba honagani hairi Chief Minister na state police amasung
Central Security Agency singda thodok aduda chenariba sing phana bahonabada akanba pambai sizinaduna vulnerable oiliba mafam singda security gi mapangan kangkhan hangadabani haibaga loinana thodok aduna sohallaba khunja singda achubagi oina relief sing mateng pangnabasu mari leinaba official singda direction pikre hairi Amaramda tha sigi ahumda commando unit thawalda attest tawduna leiba havildar KH Suresh Singh bu drug phaba chatpa matamda drug trafficker amana thangna thinduna hatkiba thodok adubu CM Khemchana condemn tawkibaga loinana Manipur police na chenariba mioi adubu matam chana phaba ngamkhibagidamak thagatpa phongdoragli amadi thokiba thodok sing aduda laikhidraba singi maphamda ikai khumnaba utpaga loinana imung manungi awaba singda saruk yari haina phongdoragli Manipur ki Director General of Police DGP Oiramba Senior IPS Officer Rajiv Singh ngarang dagi hauna Cabinet Secretariat ki Secretary Security Charge oina thabak puba haukre hairi Rajiv Singh na Cabinet Secretariat ki Secretary Security Charge oina thaupu kiba asi mahakna Manipur da sahi ahum DGP oina Manipur gi yamna chawba kanglup ki irang thoktuna Manipur Force ki marakta division thoktuna leirakhraba matungdani hairi 1993 West Tripura Cadre ki IPS Officer Rajiv Singh ase Union Cabinet ki Appointment Committee na approve tauraba matung Cabinet Secretariat ki Secretary Security Charge oina thaupohanba haukhibani Cabinet Secretariat ki Security Wing asina Special Protection Group SPG ki Administrative Control sing taunaduna Prime Minister amadi eligible family members sing na leiriba yum sing ngakpagi thabak sing paigatabani hairi India ki Research and Analysis Wing Rogi Chief na 2025 tagi hauduna Cabinet Secretary ki Secretary Security ki post asi additional oina paiduna lakhibani hairi kumjali singani kulumdoi gi me ahum dagi Manipurda haurakhiba maitai amasung kuki ani gi marakta ungkhatnaba thoktuna sauni irang thoktuna Manipur gi oina personnel listing nimfu mangarom leiramba State Police Force ki marakta phawba khaibung tabagi mawongda leiringai sairakta Rajiv Singh IPS asi Manipur gi DGP oina kumjali singani kulumdoi gi June amada center na appoint tawrakhibani hairiba matam asidagi hauzik phawba Manipur police personnel sing asi ethnic line da maitai personnel sing na Imphal amasung Tampaki district sing da aduga Kuki personnel sing na Singgi district sing da tangai phadana chatkirami hairiba matam asida Manipur police force ki personnel listing amaga chani duty sing dagi absent oiduna laiki hairi Rajiv Singh IPS na Manipur ki DGP oina thaupoba hek hobaga Manipur Police Force functioning seng ningthina pangthoknaba honabagi manung chanba oina matam aduda duty dagi absent oina leiriba police personnel listing amaga chamaga yankhai trace tawduna duty makhata na tawhanki hairi mahangna DGP oina leiringai matamda nauna recruit tawraba community anigi constable chahunga marigi passing out parade virtual oina Mai Pakna Pangthok Longki Rajiv Singh na Manipur ki DGP oina thaupuringai matamda Manipur Police Armory Singh dagi loot tawkhiba khusu khulai sing recover tawnaba akanba thabak sing paikhat khiba kaloina sensitive oiriba mafam singda saramba militant singi bunker sing thukaiduna conflict prone oiba singkhong singya singda lomi thabak suba yahanki hairi Manipur state asida kangluki irang na maram oiraga santi amasung tangdu laitadaba amadi sarang na ba phibam da leirabasu Rajiv Singh na state asigi law and order ningthina ngakna ba honakhiba sing political parties sing amasung community representatives singi maikai dagi thagatpa phongdoragli Manipur Police, Assam Rifles, Central Reserve Police Force, CRPF, amasung Indian Reserve Battalion IRB gi apunba team amana Ziribam Police Station gi manung chanba lengang pokpida yamna chawna sathakiba anti-narcotic operation da lupa crore nimphutare rom oigedaba World is yours haiba khangnaba methamphetamine WY tablet sing Bihar macha amadagi phaba ngamkhre hairi official source amagi matung ina Combined Security Forces sing asina intelligence na pirakpa pau amagi matung inna National Highway 37 Imphal Jiribam lambi asida
मियोय खरना मसिंग यामलबा नार्कोटिक ड्रग्स ट्रैफिकिंग तौगदौरे हाइबगी पाव पिरकपदगी कंबाइन टीम असिना जिरीबाम डिस्ट्रिक्ट लेंगांग पोकपीदा लंबी असिदा लाकपा गाड़ी सिंह चेक तौबगी थबक सिंह हौखिबा सगोल सेन निमित्ता सथखी हाइरी सिक्योरिटी फोर्सेस सिंगना निमित अदुदा टाटा ट्रक अमा चेक तौब मतमदा WY टैबलेट लाख मरी लोटुना पुरंबा थेंगनखिबगा लोइनना गाड़ी अदु थौरकलिबा बिहारदगी ड्राइवर अदुसु फाखी हाइरी कंबाइन सिक्योरिटी फोर्सेस सिंगना फारबा ड्राइवर WY टैबलेट सिंह अमदी गाड़ी मरी लेनबा अथॉरिटी दा मखाताबा लीगल एक्शन लौनबगीदमक खुसिनखरे हाइरी जिरीबाम पुलिस असम राइफल्स अमसुंग अतै सेंट्रल सिक्योरिटी एजेंसी सिंगा पुन्ना खुसमनदुना जिरीबाम डिस्ट्रिक्ट एंटी ड्रग ऑपरेशन सिंह लेप्तना सथदुना लाखिबगा लोइनना ड्रग ट्रैफिकिंग गी मायोक्ता पाक सन्ना कैंपेन सिंह सु सथरी हाइना ऑफिशियल सोर्स असिना फोंदोरगली स्टेट असिदा लॉ एंड ऑर्डर निंगथिना ngangnaba amadi militant singi activities sing thingnanabagi pandamda state amasung central security agency singna ching amasung tampaki singnaba mafam singda satharakhiba counter insurgency operation singda tongan ba lalolup singi kedar sing phagat pangam khibaga loinana masing yamlaba kuchu khulai amadi bomb sing phagat pangam khre hairi पुलिस की पावना हाई टेक्नोपल डिस्ट्रिक्ट की मोरे पुलिस स्टेशन की मनुंग चनबा मफम अमदगी सिक्योरिटी फोर्सेस सिंगना सथखिबा काउंटर इंसर्जेंसी ऑपरेशन दा आइन थिंख्रबा लालौलो पीपल्स रिवोल्यूशनरी पार्टी ऑफ कंगलैपाक प्रोग्रेसिव प्रीपाक प्रोग्रेसिव की केदरनी हाइबा मियोय अहुम फाबा ngamkhre हाइरी नाकल अमरोमदा डिस्ट्रिक्ट असिगी बॉर्डर पिलर 81 मनाक्ता सिक्योरिटी फोर्सेस सिंगना वैली वेस्ट इंसर्जेंट ग्रुप VBIGS केदरनी हाइबा निंगथौजम थौरांगबा एलियस दिंकू एलियस गोरो चाही कुमापन हैरोक थौबाल डिस्ट्रिक्ट अमसुंग अहोंग सांगबम मोमोचा सिंह एलियस पाइखोंबा चाही कुन इम्फाल वेस्ट सिंह असी फाब ngamkhre हाइरी अमरोमदा सिक्योरिटी फोर्सेस ना इम्फाल वेस्ट की तोंगान मफम सिंगदा सथखिबा ऑपरेशन दा आइन थिंख्रबा लालौलो मणिपुर रिवोल्यूशनरी आर्मी MRA नुपी केदरनी अनि फिजम सोनिया देवी एलियस थोइबी एलियस लुखोइबी चाही कुनमंगा फुमलौ सिपाई मनिंग लेकाई हौजिंगना तागेल लेन नंबर 9 दा लैबी अमसोंग युरेमबम मैतै लैमा एलियस मचन एलियस अबेमा चाही कुलहुमदोय उरिपोक असोम लेकाई हौजिंगना तागेल लेन नंबर 9 दा लैबी सिंह असी फाप ngamkhre हाइरी मखोय अनिना पुलिस ता हाइदोरकपगी मतुंग इना लुप असि की केदरनी हाइबा खांगेमबम अमित कुमार सिंह एलियस लमजिंगबा चाही 38 कुंबी वार्ड नंबर 7 हौजिंगना कैसामथोंग लाइस्रम लेरक्ता लेबा मियोय असे सिंगा मखोंग क्रॉसिंग दगी फाब ngamkhre हाइरी सिक्योरिटी फोर्स ना इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन की मनुंग चनबा कंगला संगोम संगदा चथखिबा ऑपरेशन दा लालौलुप यूनाइटेड रिवोल्यूशनरी फ्रंट URF की केदरनी हाइबा अंगोम इमोम मैतै एलियस फादर चाही 58 नोंगदा अवांग लेकाई असी फाब ngamkhibगा लोइनना इरिल तुरेल मनाक्ता साबा सवोमबुंग खुंजाव थोंग मखादगी सिक्योरिटी फोर्स ना SBBL राइफल अमा कार्ट्रिज 13 MK80 बॉम्ब मंगा वायरलेस सेट अमा टियर गैस सेल अनि बुलेट प्रूफ जैकेट अमा अमसुंग बुलेट प्रूफ हेलमेट अमा फागतपा ngamखि हाइरी सिक्योरिटी की अतोपा ऑपरेशन अमदा आइन थिंख्रबा लालौलुप कंगलै यावल कन्नलुप KYKL की केदरनी हाइबा सनसम समसन सिंह सही कुंतरुक सवोमबुंग गेट असे हुइड्रोम नातोम सिंह एरिया दगी फाब ngamkhre हाइरी सिक्योरिटी फोर्सेस ना मंगोंदगी 36 HE हैंड ग्रेनेड अमा एम्प्टी कार्ट्रिज मरी फायर प्रोजेक्टाइल मरी अमसोंग इंक्रिमिनेटिंग आइटम सिंह फागतपा ngamखि हाइरी अमरोमदा आइन थिंख्रबा लालौलो पीपल्स लिबरेशन आर्मी PLA गी केदरनी हाइबा हुइड्रोम बोयबोय सिंह सही 19 वबगाई थिंगे लेकाई कक्सिंग डिस्ट्रिक्ट फाब ngamkhre हाइरी महाग असी आर्म स्मगलिंग तौबदा चेनबा मिसक अमनी मंगोंदगी इंक्रिमिनेटिंग आइटम सिंह फागतपा ngamkhre हाइरी सिक्योरिटी फोर्स ना सथखिबा ऑपरेशन अमदा लालौलो कंगलैपाक कम्युनिस्ट पार्टी MFL गी केदरनी हाइबा थांगजम दिया सिंह एलियस मनीमतुम चाही 13 लमसांग मखा लेकाई असी फाब ngamkhre हाइरी ngarang malem sinba thungna pangthokhiba
World Environment Day gi observation gi saruk ama oina White Angel Children's Collective na senduna Imphal West District ki tongan ba mafam singda u chara chani rom thaduna local community singda environmental awareness promotion tawkhre. Observation thoromga mari lainana White Angel Children's Collective na Imphal West District ki Ngairangbam Makha, Ngairangbam Awang, Ngairangbam Maning, Tharoijam, Salam, Yurembam Awang and Yurembam Mayai Lekai amasung malangi mafam singda u chara sing thakibaga loinana angang singa loinana community members singna saruk yaduna indigenous oiba u chara sing thaduna environmental conservation da pungning thawgatki. Khongthang asigi community singi marakta angang singna environmental challenges singda charuk yahanduna environment kannanabagi hainabi sing thamhannaba honabani hairi. Thauram aduda naha oiriba singna pungning haksang yauna saruk yakiba sina environment protect tawba amadi ahangba amama asangba amana amamna thalba tungi punsi ama oinaba honabani haibadu uthoke. White Angel Children's Collective asina lamdam asigi angang singna community development, environmental protection amasung social changes taunabagidama awareness, advocacy amasung action based initiatives singi kuthangda platform ama semliba organization amani. Organization asina Vivek Sharma, Joint Director, Directorate of Environment and Climate Change, Government of Manipur amasung Bikram Suresh Nade, IFS Divisional Forest Officer DFO, Central Forest Division, Forest Department, Manipur Singna Uchara Singh Pibiduna, Angang Singna Environmental Initiative Singda Saruk Yaribasida encourage Tawiba Amadi, Mateng Pangbirakpagidamak, Tagatpa Fongdorakli. Thauram Asiga Marilanana White Angel Gi Secretary Mantu Ahantem na Fongdora Kibada Uchara Thaba Habasi symbolic activity Kakta Nate, Khongthang Asi ecosystem biodiversity amasung climate change sing Tenganaba Mapung Phaba Khongthang amani haiki. Khongthang asida community gi participation yamna mathau tai maramasina White Angel na angang sing bo active oiba citizen sing amasung environment champion sing oinabagi damak angang singda empower tawri haiba phongdokhi. Thoubal District ki Salungthong Khungang oina Bosemna ISSLC exam 2026 ta mark wangna phangduna mai paglakraba mahiroi singda Wahengbam Kaina Hal Devi Meritorious Award piduna ikai khumnaba utkhre. Ngarang pangthokiba mahiroi